Ex MLA amaga pullaga lamdam asigi nupishingbu hakchang lalonbagi lambida pushanbagi thabak thauramda Chennai haiba nupi ama yauna sex worker ani Koireng na Luchingba Unlf ki Kangbuna Farey nupishingbu hakchang lalonbagi lambida pushinbagi thabak thauramda Chennai haiba nupi adubuna makhongda nongmaina kaptuna waraklamle haidi haiba nupi ani asigi manungda amana Imphal West ki manung chanba Singjamai area dagini chahi nifurom sure aduga atopa nupi aduna Tamenglong district ki Tausham dagini chahi kungamari sure haidi makoi ani bo Manipur district ki mafam amada ngarang numidang paumi singgi mamangda Koireng na Luchingba Unlf ki miyoi singna putoklakhe paumi singgi mamangda nupi ani adubo putokladuna Koireng na Luchingba Unlf ki wangangloi pibarel angomcha na khunai asigi nupi sing amadi inkhalakliba nupi macha singna masagi hakchangbo sex ki damak yolaga sel tanbagi lambida changsilakpa ifongfong na thengnare loba sinangasi fawbada nupi angang singda namjanam thek tawba amadi masagi kai khumnaba yolaga sel tanduna khunai asi bulamchat naidaba khunai amagum uhalliba kangbu singi mathakta mityang changduna lakli makha tanasu mityang changkhigani faraba miyoi singasigi machin hangbada asigumba lamchat naidaba lambi asida lamdam asigi masak thokpa famnaiba kayasu chenare haiba khangbangamle makhoina tauruba aranba thabak sing adugi matung inna fangfam thokpa chairak pigani haina lauthokki Koireng na Luchingba Unlf na faraba Tamenglong dagi chahi nauribi nupi adubuna masa chumthok chanabagi tanja piba oina naga furup ki CSO singda khuchinaragani adubu matam kaya gi mamangdagi karisu khangzadriba nupi angang kaya amabu hakchang lalonbagi lambida chingsinduna khongda halli hairibi Singjamai area dagi nupi aduna matungda amukhanna thabagasi taudanaba warakani haina wangangloi asina lauthokhe paumi singgi mamangda Singjamai area dagi nupi asina mahaki mapuroiba kainaraba matung machani galoinana mapamda halaktuna laikhe senthok leitabana maram oiraga mahak asi lairang kobi impact news na maming onthok charabi nupi amagi khuthangda hakchang lalonbagi lamda changsilakhe tungda mahak amadi Manipur district ki AC amagi ex MLA ga pullaga lamdam asida laibi chahi kunga humdoi kunga mari dagi hauraga mayum makai palabi nupi singbo hakchang lalonbagi lam asida pushinkhe nupi sing asi mahak na Khwairamban bazar manungda Kumal lampak lambi paring da laiba hotel singda nupi sing asi khutsinai mahak na supply tauba nupi sing asi Kuki Naga amadi Maitai furuki nupi singna ayamba oi ngasi mahak na tawkiba aran bathabag asigi damag lob ki miyoy singna warak watem bibada nungai taba fauzade asigum bathabag asi matungda amuk tawzararoi ngakpiyo haina fongtokhe Koireng na Luchingba Unlf na farabi nupi ani asidagi fangba natai chadaba photo amadi video yawba DVD disc pregnancy test taunaba velocity test equipment amadi hakchangi indri mapangal kankhatnaba hidak langthak yawba potlam kaya amasu paumi singgi mangda puthokhe Nakalamaromda ngarang numidang pung nipan khara helakpa aduaida Nambol Police Station na Konba Fadibi Road Udlaw Fire Service manakta Singjamai area dagi nupi asi makubomda nongmay na kaplam ki hairi pawadu fangbadagi Nambol Police ki team amana rims ta pukhatuna layeng chathari haina police tagi fangba report amana makhatari Mui mafunda poro hai moina bazarda hotel lawraganda aina mi pro challe khumalampaki paringa adaidana anam puselle mi puraga aina sida jaga yaure ha khumalampa dukan leba paringdo adaida aina gari khami moina mi yam changba yade hotel makuna haraga moi mi ma kumdharaga nupi du mo changduga namai ta ai mi ma gi changwa ro so ri sin lo so ya dakti paisa pai de kona phanga bibi haraga lising am piram ba ya changwa piram ya mantri do aduna pisa phanga kanda di adum ai angangi ming charamda lising manga am tara pangbi ro pe ya ai ka khangna bani pa singje moina pulu nupi singje number lawra moina ingonda senung de haloramina ana mi selaga changa da phanga ju lising da phanga ju karan sing number je ina pulu bani pauna da ja da bi wasida adu sing number je thangna wai ta khalake haraga nupi singna ingonda ise bakra simbiyo kopiyo da man haraga nipa ga na thabo sangkanda hapta am gi mun da ni mon da pawda haraka mai tawro sin